Online Manipur gi numidangi pau miyeng tabiriba pumnamak puthoi laisramna khurumjari ahanbada Sana sabida kuki militantsingna nongmei kapsallakpagi pau lawba chatluba paumi ZAT REGIMEN kangbuna thingba pirakre. Ngarang numidang pung 4:30 taba matamda Imphal Eastki Yangnangpokpi Police Station na konba sabungo khunau sabungkhok sana sabi santi khongbal amadi thamnapokpi hairiba mitai khulsing asida kuki militantsingna chingthaktagi nongmei amadi bom kapthaduna landarakhi. Pau sitabadagi Imphaldagi paumi kharana mafam aduda pau lawba chaknaba hotnabada ZAT REGIMEN ki kangbuna thingba piduna asingba pau LWKHIDRE hairi. Thogdok thokpamda pau lawba chaluba paumi asi lamdam asigi electronic media ama oiriba IS komgi paumi mayanglamam Suresh Maitai nifuga mangana luchingduna paumi khara yauna alto car amada nongmei kaptharagliba mafam adu yaunaba changchinki numidang pung 12 makhai taba matamda Yangnangpokpi bazar yaubaga santi khongbal tamna car adu thauchinnaba hotnabada Yangnangpokpi bazar da leramba ZAT REGIMEN ki kangbuna changba yaroi haina khamki hairi. IS komgi paumi mayanglamam Suresh na thogdok adugi matangda pauche asiga wari sananaba matamda Phongdokhibadi ZAT REGIMEN ki kangbuna athingba pirakpa aduda gari dagi kumtharaga karigidamakta athingba piribano ekhoi paumini pau lawba lakpani haiduna I card na chingwa puthoktuna saktaki mahang masamak press thaba jeke litki adubu paumini haina saktaklabasu santi khongbal tamna changhankhide ZAT REGIMEN ki personnel amana makhoi photo kapu haina paumi Suresh ta kafanki masigi matungda Suresh na marup oibagi ZAT REGIMEN ki kangbuga makhoiga pulap photo kapminasi haibada yakhide hairi. Suresh na makha tana phongdokhibada leramliba ZAT REGIMEN ki kangbu aduda makhoigi CEO yarongki CEO masana kopsilakpadagi mahang masamangna ekhoi paumini pau lawba lakpani haibada makha tana thogdok thokpamda changba yaroi haiki aduga paumisingna khwaidagi yadabasi CEO masamakni haiba wafam phongdoraki hairi. Maduda Suresh na paumisingi mafamdadi adugumba karigumba amata leite haina phongdokhi hairiba matam aduda Yangnangpokpi Police Station gi OC na luchingba team ama mafam aduda changlakhi maduda OC na paumising adu harau na tauki loinana ZAT REGIMEN ki CEO ni hairiba mioi aduda paumisingni chumna pau lawba lakpani haina wari saduna khanganki loinana CEO aduna yamna nungsinabagi mawongda mithai chau haiduna pirakhi adubu paumi Suresh na chakhide hairi. ZAT REGIMEN ki CEO ga wari sanaraba matungda thogdok thokpam santi khongbal romda changba yadabadagi paumisingna tongba alto car adu Yangnangpokpi bazar tamna lakhi Yangnangpokpi bazar da leiramba Maira paibi ima ibelsingna pressman lakpa uba aduda harawa phongdoktuna cha thakminasi haiduna ngaiak leikhi hairiba matam aduda ZAT REGIMEN ki kangbusu mafam aduda changsillaktuna mathong maram khangdana makhoina electric pole da kangsi khingki maduda karigidamakta kangsi khinglibano haiduna maira paibi ima ibelsingna ZAT REGIMEN ki kangbuda onsinduna wafam khara haiki asumna charang naringai cheirak aduda paumi kangbu adu mafam adudagi maira paibi singna chatkhro haibadagi Imphal tamna lakhibani maduna kuki militantsingna nongmei kaptharagliba mafamda changduna asingba pau lawnaba honaruba paumi singda ZAT REGIMEN na athingba piduna pau lawba ngamhankhidaba adu aranba thawongni pende haina paumi Suresh na makha tana phongdokhi. Makha tarakpada Yangnangpokpi santi khongbalda kuki militantsingna nongmei kapsinduna soankraba yumsing ngasi police ki team amana yengsinkhre case amasu lokhatkre. Ngarang numidang pung 4:30 taba matamda Imphal East District ki lamlai kendra gi Yangnangpokpi Police Station gi manung channa lairiba sabungko khunau sabungko Yangnangpokpi santi khongbal amadi thamnapokpi na chingba maitai khulsingda kuki militantsingna bom amadi nongmei kapsinduna landarakhiba aduda akai atoi thokraba yumsing ngasi Yangnangpokpi Police ki second OC na luchingba team ama laktuna akai atoi thokraba yumsing fibam yengsinbaga loinana case amasu lokhatkre hairi. Kuki militantsingna nongmei kapsillakpadagi akai atoi thoankraba yumsing adudi Yaripok santi khongbaldagi thokchom amu apokpa TH Mangi thamnapokpidagi leitongbam Kumar apokpa leikhidraba Ibotombi Sograkpam Ibomcha apokpa leikhidraba Ningthemjau Ngangom Hemanta apokpa Ngangom Ibo Ahandem Rohen apokpa A Manau amadi thamnapokpidagi Kaisam Sanathoi apokpa Chandramanigi yumsingni hairi. Ngasi ayung Yangnangpokpi PH ki second OC na luchingba team ama laktuna kuki militantsingna nongmei amadi bom kapsil thakpadagi akai atoi thokraba yumsing adu hakthengna yengsinbaga loinana case ama lokhatkibani hairi. Pau asina hai kuki militantsingna landarkraba matung mafam aduda leiba Oinam Chandrabali na phongdorakpagi matung inadi irang khara nemtharakle irang leitre hairiba luchingbasing mikup amata oirabasu thamnapokpi khulda lakpiu makhoiga puna ahing amata oirabasu leiminasi hauji hairiba maitaising asida kuki singna landaningba matamda hektama landabada yamna komna thokpa haibadu oire mafam asida leiriba Central Force singna kuki militantsingna nongmei kaptharakpa matamda handuna nongmei maru amata kaptuna yengduna leire mafam asida leiriba army singna Casper vehicle manungda tongduna leiraga kuki singna bom yauna nongmei kaya kaptharakle kuki singna bom amasung nongmei kaya marum kaplebasu Central Force singna di maru ama phawba handuna kapte kuki singna nongmei kaptharaklabasu Central Force hek lakpaga nongmei kapa lepkhibagi thokdok leikhi haujikti kuki singna chatharakliba lalong asi hongkre haiki
Mahakna makha tana hai Thamnapokpi Sabungkok Khunau Sanasabina chingba mafamsingda kukisingna yamna toina nongmei kaptharakli mafam asida lairiba Indian Army singa kukisingga pau phaunab manba mawong kaya amasu leire kukisingna yamna kana nongmei kaptharaklabasu makhoibu laklabadi kukisingna nongmei kapa hekta lepki mafam asida lairiba Indian Army singna amuk hana kukisingna nongmei kafallaroi haibasu hanjin metai khulsing asida nongmei kapsillakli adubu nongmei kaplakliba mafamsingda nongmada changduna combing operation chathaba amadi khutsu khulai singna chingba fagatpa ama phawba laitri kuki militantsingna chingdagi nongmei kaptharaklaga tampakto unsinduna operation chathabagi thawong kaya chatharakle haina su Union Home Minister gi mafamda aiba che fisinduna khangankiba laire haiba wafam su phongdoki makha tarakpada kuki MLA tarana Prime Minister da pisinbada pallibo wahaising Assam Rifles ka nakal amata lepagi thabak tawi haibadu mayek sengna takle kokomi haukiba sahi 2023 gi May 3 dagi lamdam asida oirakiba thorakani haina thajadaba Irang ama thoraktuna ngasi suwarusin leitana thatara manga henjilakle Irang asi horakpada state lengana security ge ahoba laikhibana laksin bangam hodabani haina phongdoki Irang thoraklaba matung nongmanini hairaga center dagi ahenba force thabirangnaba state lengana haijabadagi ahenba paramilitary force yauna personal lising kaya tharaki Center dagi tharakhiba tongan force kaya paramilitary force yauna thokliba Irang asi laksinaba hokhiba thatara manga asida kanna hotnabagi mami takhidrabasu Assam Rifles natana lakliba central force singna miyamna penakhidaba Laiki haina Coordinating Committee on Manipur Integrity Kokomi gi Media Coordinator Yumkhaibam Sujit Kumar Khuman naikhuyak piduna press ta thorak pacherol asina hairi Cherol asina hai adubulamdam asida su matam sangna leraklaba AR gi tongan battalion kaya gi officer singna thokliba Irang asida nungi agenda ama leibagum community ani gi marakta khenaba thabak tawkiba kaya haukiba thatara manga asida miyamna uba fangki lamdam asida hojik central forcing haibadi CRPF BSF CISF ITBP SSB ZAT Regiment Gorkha Regiment CAPF Army yauna tongan ba forcing asida kokomi amadi miyamna kariguma makhal amatagi yaningdaba natraga maral amata sikiba laikide adubu AR da miyam amadi kokomi na nakal amatagi miyeng thabak tawi haibasigidi khudam changdam kaya lairi makhoigi mimangda Yum kaya mai thakibada yengduna laikiba state forcing na mathau tawbada ayapan pikiba kaya asina force asi natural oina state force ta mateng pangduna thabak tawi haibasi miyamna yaningloidaba wafam ni hairi amaram da North East ki counter insurgency laksinaba masing yamkraba matam sangna laireklaba AR na thokliba Irang asidasu mari lainariba narco terrorist singda sawgali haibasigi mayek larba khudam kaya su lengdan lairi makhoigi naton sumangda chingmai kaya da poppy plantation tauba border ngakpagi thodang lawriba makhoigi khutagi lona yadaba drug kaya border lana puthok pusin tauba kaya lisang sitna laksin bangamdana lakli hairi Cherol sina haribadi haukiba matam kaya asi community kharada tongsinduna makhoigi aronba agenda kaya mai paknaba hotnai haina miyamna hainaba lairinga cherakta kuki inp ITLF kotu COTO yauna tongan ba cherol kaya thadoktuna AR bu sogatpa cherol kaya thokiba amadi kuki MLA tarana So Prime Minister pisin kiba memorandum da AR lokthok pidana ba warol yauriba asina AR na chin kuki narco terrorist Saugatli haibasi mayek sengna takle aduga atopa central forcing CRPF BSF ZAT Regiment Gorkha Regiment kaya gumbana makhoigi area thadoktuna chakhiba matamda ngasi phawbada kuki inp ITLF kotu amadi kuki gi MLA tarana ayatpa thingba pikhiba laite masina taklibadi AR nakal amada tongsilaga thatara manga fajilaglaba Irang si hena paktok chakthok ali haibasi hena mayek senghalakle hairi